आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maruiba pau मुख्यमंत्री नोंथोमम बीरेन सिंह प्रधानमंत्री नरेंद्र मोदी यावना केंद्र की लुचिंगबा सिंगा नई दिल्ली दा उनखरे लेबाकी अतै मफम सिंगा लोइनना मणिपुरदसु ngasiदगी सही 12 दगी 13 फावबगी मनुंगदा लैबा अंगांगसिंगदा कोविड वैक्सीन कोवेवैक्स कापा हौक्रे सही अमदगी 18 फावबगी मनुंगदा लैबा अंगांगसिंग तिल लैतनबा नेशनल डी वार्मिंग डे गी अहानबा राउंड मणिपुरदा ngasiदगी हौक्रे मणिपुर मियोय 3 नौना कोविड 19 पॉजिटिव ओइकी मियोय 3 नाबा फबगी चांग चादा 39.38 यौरे अमसुंग यावसंग कुमैगी सुटी लेबना संसदगी सभा अनिमकी मिफम थासिगी कुन फावबा यैथोक्रे तांग 12 गी अयु पुंग 13 दगी अमुक हन्ना फमलगनी लेबाग असिदा हौजिक ओइरिबा कोविड-19 की फिबम येंगलगा ताबिरिबसिंगना लाइसेट अस्तिगी ngakthoknaba makhagi नियम सिंग ngakna chapinaba haijari वैक्सीन कापा यारबा मिपुम खुदिमक सुंगसोय सोयदना वैक्सीन कापथोपियु फेस मास्क उपियु सोशल डिस्टेंसिंग ngakpiyu खुदसा अमदि माइमि तरुतराना थंबियु हौजिक मपुंगबा पाउ मुख्यमंत्री नोंथोमम बीरेन सिंह प्रधानमंत्री नरेंद्र मोदी ngaksil मंत्री राजनाथ सिंह गृह मंत्री अमित शाह केंद्र की रोड ट्रांसपोर्ट अमसुंग हाईवेज मंत्री नितिन गडकरी अमदी बीजेपी की नेशनल प्रेसिडेंट जेपी नड्डा नई दिल्ली दा उनखरे उनबा अदुदा हंदकता पांगथोखिबा मिखलदा बीजेपी ना चावना माई पालकपा अदुदा प्रधानमंत्री ना थागतपा फोंगदोखि प्रधानमंत्री हाई मणिपुर मियांगी अपांबा थुंगनबा सरकार असिना अमुका हन्ना कन्ना होनगनी मुख्यमंत्री हाई प्रधानमंत्री नरेंद्र मोदी की लिचिंग मखादा राज्य असिदा शांति अमसुंग चौखटपा हाइबदु उबा फंगले मियांगी अपांबा अमा ओरिबा शांति लेबा लमदम अमा ओहेनबा हाइबदु प्रधानमंत्री की लिचिंग मखादा ओइबा ngamle ngaksil मंत्री राजनाथ सिंह उनबा अदुदा मंत्री हाई इलेक्ट्रोल की इतिहास दा सिरी बीरेना दोल असिबु मांगजिल थाना पुदुना चावना माई पागले महाकी तुंगी पुंसिदा हेना अफबा ओइरसनु हाइरी लेबाकी अतै मफम सिंग लोइनना मणिपुरदसु ngasiदगी चाही 12 दगी 13 फावबगी मनुंगदा लैबा अंगांगसिंगदा कोविड वैक्सीन कोवेवैक्स कापा हौक्रे राज्य की हक्सल विभाग सिंधुना इम्फाल की लंफेल पाता लैबा आरडी विंगदा हिदाक कापगी थौरम अदु एडिशनल चीफ सेक्रेटरी हेल्थ एंड फैमिली वेलफेयर वी बुमलुंगमांगना हौदोक्की हौदोक्पगी थौरमदा वांगांगदुना सिरी बुमलुंगमांगना हाई भारत सरकारना चाही 12 दगी 13 फावबगी मनुंगदा लैबा अंगांगसिंगदा कोविड वैक्सीन कापथोकनबा लौखटललिबा थौरांग असि थागनइंगाइनी सरकार असिना तपना तपना चाही कांगलुप कयामरुम हिदाक कापा याहलकपा असि लाइबक फबनी मांगहाई हिदाक कापा यारबा मिपुम खुदिमंगना थोकपिरक्तुना कोविड वैक्सीन मपुंग फाना कापथोकपियु मांगहाई हौकिबा चाही अनि हेना कोविड लाइसेट लांथेंगदुना लागली हौजिक्ति लाइसेट असि अखोइना लाक्सिनबा याबगी फिबमदा लागले सरकारना लेमना पीरिबा हिदाकसिंग असि कापथोकतुना मणिपुरबु असो एंगाम थोकतबा राज्य अमा ओहेनबा होनरसि मांगना हाई It has been 2 years now that we are tackling the COVID-19 pandemic, and we can say that the COVID vaccination has put us today in a situation where it appears like we will be able to overcome the pandemic. So while welcoming these young children who are starting vaccination today, 12 to 14 years, I again invite the other eligible population, the adult population, the 15 to 18 students and the 60 plus, all the categories who are eligible, please come forward. Government is providing vaccination free of cost. Let us make use of it and let us make our Manipur safe from the COVID-19 pandemic. थौरमदु सरुक याखिबा स्टेट इम्यूनाइजेशन ऑफिसर डॉक्टर टी मनियान हाई ngasiदगी हौरिबा वैक्सीन कापगी थबक असिदा राज्य सिगी ओइना रजिस्टर जनरल ऑफ इंडिया की मतुंगिना अपुनबा अंगांग लाख अमा लिसिंग कुन कोवेवैक्स कापनबा पांदम थमले मांग हाई वैक्सीन कापगी थबक अतै जिला सिंगदजु अपुंग फाना छतबा हौरे ngasiदगी हौकिबा चाही 12 दगी 13 फावबी मुंगलेबा अंगांग सिंगदा कोविड वैक्सीन कोवेवैक्स कापगी थौरम राज्य सिगी अतै जिला सिंगदजु मपुंग फाना पांगथोकले सीजा ब्लड बैंक लांगोल ngasi voluntary blood donation camp amasung campaign pangthokre mioi kyana i dan tokiba thoram adu life savers manipurna tongan ba blood bank singa kusamnaraga sinbani tabiriba pawasi akashbani imphal legini
National Deworming Day ki ahanba round amasung media sensitization program Raija ki education is ki director L Nandakumar ngasi Imphal da hokdokre. Imphal ki Family Welfare Services ki conference hall da pangthokpa thoram amada numit asi hokdoladuna Sri Nandakumar na hai leibag asi ki oina sahi amadagi 18 phawgi manungda leiba mioi singi chada marfu til lei maramaduna makoida I watpadigi masa sontahanduna laina makhal kya thoali masina lairik laisuda pungning changlaktabagi phibam lakpa ubadagi kendra gi health and family welfare mantraloina angang singda til leitana ba hidak pijanaba thorang lokolakpani Mangnai Thoramasigi Makada Education S Amasung Social Welfare Bibak, Konsinbagi Marueba Pandamdi, Anganwadi Amadi, School de Mahi Tamiba Angangsing Mapupana, Hidak Pizabangam Nabani. Sri Nandakumar Hai, Manipurgi Oina, Gross Enrollment Ratio, Yeng Bada Sahitara Madigi, Tarataru Pawgi Manundaleba Angang Sada Sama, School Kai Habiyadi, Maramaduna, School Kadraba Angang Singbo, Mama Mapa Oibasingna, Anganwadigi, Kutangdagi, Hidak Sing Logduna, Sanabo Honabiu. Education Department की साइट की tablet सिंग असी chief medical officer सिंग दगी JDO सिंग लौरगा JDO सिंग नामुक स्कूल सिंग की headmaster सिंग लोइनी यंथोगनी कवर टोगदौरिबा स्कूल सिंग से गवर्नमेंट स्कूल हक्तनते aided school अमदी private school लोइना मंगनी तबतबु लूरीबदी educational indicator दा concept अमले gross enrollment ratio सही 13 दगी ना 33 फाव के मनुंग दा लेरिबा Manipur की total population के अंगांग सिंग से percentage के schooling system सिदा enroll तौरके है बसिना gross enrollment ratio है gross enrollment ratio Manipur की सी 100% होइते which means schooling system सिदा लेइत्रिबा अंगांग खरजु लेइरिबा मसी जिना आइना parents सिंग दा school खाद्रिबा अंगांग सिंग की request तौजनिंग मदी अंगानवादी workers सिंग contact तौरगा हाइबा खुदोंथिबा मयाम सिंग असिदगी अंगांग सिंग जे गाथोकननबगी दमक्ता tablet सिंग असि collect तौबिरगा इसा इसा के अंगांग सिंग दा पिजाबियो Thorumdar Saruk Yakiba State Mission Director National Health Mission Manipur Dr. N. Shamjain Hai Leibaki Atay Mapam Singdadi Numit Asi Mamang Thadagi Hokrabani Adumoinamak Manipur Dadi COVID-19 Laisat Leiba Amasung Mikal na Maram Oiduna Kara Tengtana Pangtokpani Manghai Til Laitanaba Hidak Pizabagi Taurang Asi Tataru Kudingi Pizagadabani Ngasi Pizariba Albendazole tablet Asi Angang Singna Ningtina Saraba Matungda Isinga Korona Yosin Gadabani Thauramgi Nungi Oba Warol Piradna, State Nodal Officer, Child Health Society, National Health Mission Manipur, Dr. A. Sylvian Hai. Ngasidagi Hogdoliba Ahanba Roungi Til Laitana Hidak Pizabagi Thauram Asi, Matang Tagi Nipan Pauba Chatagani. Masida rises the Lady Batsahi Amadigi, Tara Mapan Pawi Mandaliba Angang Lak, Nipan Hena, Hidak Pizanaba Pandam Tamli. Ngasigi Thoramaduda Social Welfare Director Ngangom Utam Family Welfare Services ki Additional Director Dr. D.H. Maunachingba Saruk Yaki. Manipur da miyoi taret nauna COVID-19 positive oiba thenaki positive oiba ki chang sada sino dasmik taret ni. Raija ki haksel bibang na thokpa cherola madahai haukiba pung kunmarida COVID positive oiba miyoi amata sikide adumainamak hauji phawada laisat asigi lekidaba apunba missing lising ani chama tarani panchure. Apunba COVID positive case lak ama lising kuntra taret shupna kuni pangi manungda miyoi lak ama lising kuntra mari satret marfudra taruk naba phakre. Nauna miyoi taret naba phaki bagalonena naba phapagi chang chada marfudrani pan dasmik ahum taret ni haujik active case chama tara mari leiri. Rises the ngasi numidang wairam pawada COVID vaccine dose lak kuntaret lising humpunitoi subna humudrani toi kapkre. Masigi manungda ahanba dose lak tara manga lising kunmanga sani humputaret amasung anisuba dose lak tara matoi lising humudrani toi satret kuntramapan kapkre. Haujik pawada precaution dose lising humpumari subna humputaru kapkre. Handak Pangtok ki batara nitoi suba Manipur Bidhan Sabha Mikhalda Congress na sauna maiti ki ba adugi daita lauradana Manipur Pradesh Congress Committee ke President N. Loken Pham Thadokre. All India Congress Committee ke President Sonia Gandhi da iba cherolamada Shri Lokena handaki Mikhalda Congress na sauna maiti ki ba adugi daita lauradana moral ground da kudaktigi Pham Thadokle hairi. Tamenglong Jila de Leba Jelet Pata Ngasi Jelerong Heraka Lining Sepasingna Irat Thoni Puja Pangthokre. Thoramadu Rani Gaidin Liu Inspiration Home Management Committee Hangram Amasung Longkau Heraka na Punna Sinbani. Laisol Thoram Aduda Assam Amasung Manipur gi tongan tongama miyoi singna Saruk Yaki. Modern method for sustainable aquaculture haiba hiramda District Fisheries Office Thawalgi Conference Holda Numit Uni Chatharakpa Ngami Singi Skill Development Program Asi Loisan Kre. District Fisheries Officer Thawal Amasung Institute of Fisheries Education ICAR Kolkata ga kusam narga sinba thoram aduda akang ahi kyana senthok leina karam na nga yokadagi habigi matang da takpi tambiki thoram aduda ngami yangkai henbana saruk yaki.
awang nongpok lamdamda leiriba kol karkhana sing samnahanduna karamna sakhot hangadagi haibigi matangda IBSD na sinduna ngasi program ama pangthokre thauramadu awang nongpok lamdamgi amadi Manipurgi entrepreneur kyana saruk yaki program asi phytopharmaceutical mission gi makhada pangthokpani Numit mangani satharakpa Rajasi Baigal Chandra Solo Dance Festival ngachi Jawaharlal Nehru Manipur Dance Academy gi auditorium da loisin kre loisin bagi thorom da academy asigi hanagi director Shri L Jaychandra Singba saruk yaki loisin bagi thorom da Manipuri solo dance taret tongan ba artist singna utki Jawaharlal Nehru Manipur Dance Academy na sinduna pangthokpa festival asi Azadi ka Amrit Mahotsav palan thoronga marilena na pangthokpani Tha asigi tarani thoidigi haukiba festival asida punna artist kunthra tare saruk yaki Akashbani Imphal gi pau tabiri Sarkar na hairi hauju phawbada khungang lak manga lising yangkai nipan hembada mobile broadband wireless connection pikre Lok Sabha da iduna piba pakum amada kendra gi communication gi Raja Mantri Devusin Chauhan hai English ngani tara mathoi gi miko ki matungina leibak asda mi khundaba khungang lak manga lising marfudra taret chatruk tara nipan lei manghai Bharat Net project ki makhada tangkak naina gram panchayat singda broadband connectivity piri haujuk phawada gram panchayat lak ama lising humbudra nitoi broadband na samnale Universal Service Obligation Fund gi makhada sarkar asna mobile connectivity phangriba khungang singda 4G mobile connectivity phanganaba honari Shri Chauhan hai sahi asigi February 19 phawbada left wing extremism na chohlaba mafam singda mobile service phanganabagi damak lupa koti lising ahum chatret kaithokre Rajya Sabha amasung Lok Sabha gi mifam numit khara leplagani yaksang kumai gi suti leibana sangsaki sabha animaki mifam thasi kunmathoida amuk hanna phamgani mifam ayuk pung 13 dagi haugani National Vaccination Day lisingani kunithoi sahi tarani thoidigi tara mari phawbugi manungda leiba angang singda COVID vaccine kaptona hawdokkibabu Uparashtrapati M Venkaiah Naiduna nungaiba phongdorokli Twitter da thagatpa warolamada Shri Naidu hai COVID vaccine dose koti chama marfu hena kaptuna leibak asida changchiliba COVID vaccine kapagi thabak asi chauna mai pakpa ama oiri Uparashtrapati hai hida kapthokpa haibasina miyobigi punsida achoba thaudang lauri masina miyobigi punsibu temchin hanba yaba laina kaya degi ngakthokpa ngami Maramaduna miyam maruina khungangi lamda leiriba miyoi singbo hida kapthokpagi tangai fadabasing adugi matangda bhap tahanba tangai fade Lebak asidagi polio laiset mutatpa ngangkibagum atuba matamda COVID-19 laiset mutatpa ngamnabagani haibagi thajabasu Uparashtrapatina phongdokki Sahi tarani thoidigi tara mari phawbugi manungda leiba angangsing thoroktuna COVID vaccine kapthoknaba Pradhan Mantri Narendra Modi na appeal tauri Leibak ase leiriba nagarik khudingmakpu hida kapthok hannaba honariba asida ngasi hogdoliba thaurang asisu yamna maru oiba amani Shri Modi na hai haujikti sahi tarani thoidigi tara mari phawbugi manungda leiba angangsing COVID vaccine kapa yaragani masigi mathakta sahi humpugi mathakta leiba miyoising precaution dose kapa yaragani Shri Modi na hai leibak asida sajaba COVID vaccine kaya marum leire amasung athuba matamda atei kaya amasu ayaba piragani maramaduna Bharat na COVID laisat thenaba ngamnaba chapchaba phirep ama leire Leibak asida haujik phawbada COVID vaccine dose koti chama marfu lak humputare lising kuntrani thoi hena kapkre masigi manungda ahanba dose da koti marfudra taruk lak marfudra mari lising humbudra taruk hena amasung anisuba dose da koti marfu mathoi lak humpumapan lising humbudra nipan hena kapkre haujik phawbada precaution dose koti ani lak ani lising humbudra tar hena kapkre sahi tara manga degi tara nipan phawbugi manungda leiba miyoi koti mapan lak tara mathoi lising kunmari hena vaccine kapkre aduga ngasidegi haukiba sahi tarani thoidegi tara mari phawgi manungda leiba angang lak ama lising kunthra taruk chanipan hena vaccine kapkre Leibak asida haujik COVID-19 gi active case lising kunthra nipan chanipan tarama thoi leiri ngasi nauna miyoi lising ama chama sukna taruk COVID positive oiba thenaki miyoi lising ahum chanipan marfur mari naba phakibagalonena naba phaba apun masing koti mari lak kunipan lising yakai henkre nauna miyoi marfur nipan laikidabagalonena laisat asai sikiba apun mising lak manga lising taratruk henkre Loisilakpada COVID-19 dagi ngalthoknaba COVID vaccine kapthokpa face mask uppa phutaruk lamna leiba khutsa amadi maimi taru taran thamba haiba achamba thongsing asi ngakna chapinaba amukka na ningsingjari Aroibada maroiba pau Mukhyamantri Nongthomam Biren Singh ngasi Pradhan Mantri Narendra Modi yauna kendra ga lusingba singa Nai Delhi da unakre Leibak yatei mafam singa loina Manipur su ngasi dagi sahi tarani thoidagi tara mari phawgi manungda leiba angang singda COVID vaccine Covax ka pa hokre Sahi amadagi tara mapan phawgi manungda leiba angang sing til leitanaba National Deworming Day gi ahanba round Manipur ngasi dagi hokre
Manipur mioi taret nauna COVID-19 positive oiki mioi taret naba phagi chang chada marfudani pan dasmik ahum taret yaure amasung yaksang kumagi suti lebana sangsaki saba animaki mifam tha asigi kun phawba yei thokre tang kun mathoi gi ayung puk tara mathoi gi amuk hanna phamgani pau lojare